Amaromdana Mizoram thokpa criminal case sada yankai refugee ga mari lainai Mizoram na hosi thokliba criminal case singa sigi sada yankai state asida sanction lakti refugee singa mar moiraga thakwan bani haina Mizoram gi home minister ke sabdangana phongdokri haribo wafum basi home minister sabdangana state adu hengalakti crime rate ka mari lainana pangthokpa review meeting da phongdokhibani hari Amaromdana Jammu Kashmir Kapnabada Terrorists City Operation Chathari Jammu Kashmir gi Udhampur district thokiba security force ng nomai kapnaba ki thawdo amada Pakistan based toba Jaish-e Mohammed ki terrorist ama sikiba loinana haujik su atopa terrorist ahungi khungulli na makhatana operation chathari haina officials sing na phongdokri officials sing na phongdokpagi matung nomai kapnaba ki thawdo du nahan Udhampur district ki Basangar belt leiba forest area amada thokibani hari Amaromdana Punjab tamiyo ni kapton halamri Punjab ki Batalada jail da ladiba hausik jail da ladiba gangster Zagu Bagawanpuria gi mama masum atopa miyo ama masakang da bakulai paiwisna no ni kapton halamri hena police na phongdokri hari Amaromdana Manipur Anouba Luchingba gi matana Govidas konthojam gi yumda sikthana khrabra February mapan English singani yakunga mga gi nungthangla chief minister oiramba berian resign tokraba matung tha du gi tarang humdoi gi tarani ti supa Manipur legislative assembly bu suspended animation na thamlaga sana halak diba PR gi laingak tha mari henjelak gi iroinana mathang tha gi kunga mathoi gi parliament ki mifam mangoinana Anouba lainga ama linkhalak pu yai hai gi thajana ba leini serakta ngara numidang ningthakong ward number 2 gi ningthakong kaithil manak ta leiba MLA Govidas konthojang gi yumda han gi laingak ta yoramba sagolam ba MLA Karapunduna mifam pangthokre hari MLA sing sigi yumda atopa MLA sing mathang laktuna punba horakpadigi media amana sangshinduna MLA gi gate leramba Escort kam house guard security personnel sing hanglobada sab wafam phongtorakidi masigi mathakta MLA gi yum tamna laknakhiba singi gari amasung gate khama gari singi photo phawba namaningdawagi ingit pirakhi adumoina pau thajaba yaba mafamdigi phangwa pau haibadadi ngar numidangi mifamatuda NPF amasum NPP gi MLA kharasu yakhi aduga official oiba confirm to bangam kidraba minister oiramba biren masamaksu laktun saru yakhi hari ngaranu midang pung tara makhai tarak pawda MLA Govidas konthojang gi yumna sangsin ki basing thongna rakhidriba ga loinana mifama sida saru yakhi basing na karigumba yuna lenga ki mekai digi Manipur Anouba lenga ama na hongna semalaglabadi masibu mai pakana bagi damak Lengak lusinggadaba miyoedu kanabu ohensigi haibigi matang na puthoktu na kumna khanaki haidi adu bangaragi mifam asida prime minister amasum home minister da punna Manipur miyangi apama matungina Anouba lenga ama athuba matamda seman view haiduna aibasi pisinba kuyek pikhiba MLA singi laktuna saru yarabagi pau phangidi Bishnupur district ladibe assembly constituency punamaki MLA sing phawbu suna saru yakhi haidi mifam asina karigumba BJP gi national leaders sing amasum union lenga ki mekedi gi Manipur miyam gi lenga ama lehalakna honaraglabadi yetna da Luchingba ama puthok sungani haiba wafum da kumna khanaki adubu Luchingba du kanana oigata gi haiba gi matang dadi laikhai takhidri haidi ADC Mikal Pangthong nabu governor da taksingkri Autonomous District Council ADC gi matam sahi kharagi mamang loikhra sunga si fawo Mikal Pangthok tabana singi miyam na kudongsa da kya mayu nari basigi yenglaga athuba matam da ADC Mikal Pangthok nabu gi thabak lokhat pina be ADC gi hanagi members na governor Ajay Kumar Balada taksingkri ADC gi hanagi members sing sawa mihut kangbu amana ngarang Imphal gi Rasbon satuna governor Ajay Kumar Balaga unaduna athuba matam da ADC Mikal Pangthok pinaba memorandum ama piduna taksingkri mir kangbu odun state asida ngasi phawba ADC Mikal Pangthoktana leibana singi miyamna khudongsa daba kya sauna mayukna duna leidi amadi Mikal Pangthoktaba sin asaubi issue ama su oide heba wafam governor da khanki maram asina state miyamna khudongsa daba kya mayukna riba sigi yenglaga athuba matamda ADC Mikal Pangthoknaba thab lokhat piu haina governor Ajay Kumar Balada mihut kangbu odugi maikaidigi taksingki Manipur Public Services Commission MPAC nauna member oiraba retired brigadier and Romeo nasu Rasbon satuna governor Ajay Kumar Balaga unakri amaramda ngarang Radyatra numika mari lenana ayukta governor Ajay Kumar Bala Shri Govindaji temple satuna Radha Krishna amadi Jagannath Balbhadra amasung Subhadragi murti laikatuna khurumjakhri amaramdana Manipur Healthcare System fail oirakpada experts na nungnang ba phongdokri
Manipur da kumza English singa niga kungo homdo gi me homdo gi tholak liba irang sina maram oiduna state asigi health care system mapung phana fail oirak para sakna ira bi health expert sing lawyers sing amadi activists sing nungnang bu phungdok pagal oiduna hiram asida akhana ba miyeng sangbina ba laiba asigi president gi pungning singkhri National Health Rights Alliance All India Families Alliance National Alliance for Justice Accountability and Rights na puno President Draupadi Murmu da thaki ba siramada Manipur da healthcare system asuki matik sotha duna state asida miyoi lising kya ma tangai phada ba basic medical care phangdana lairi state asigi miyoi lakh kya ma tawkram hingli kari sari haiba khangda ba loidana makoi gi life saving health service amat phangandana laidi ba si moral amadi constitutional fail oidi haibani hairi Manipur da irang tholak ba state asigi healthcare system da kangkhong sai ba horakhi Iran sina hospital kya ama ata tholak pa loidana health worker kya senthok na rakhi amadi darakar oiba medical supply sing lekhidi Iran sina maram oiduna lanjena ba miyoi lising humdra hen ba relief camp sing da krik in na leiba ga loidana makoi ki matik sa ba sanitation leitaba amadi medical facility matik sa na phangda ba leiri expert group sing asigi makai digi health care system fail oirakli basida akan mamiyeng sangmina ba president gi puning singsin ba loidana oiriba phiba masi lakshin ba ngamna ba point tara su puthok tuna thabak oina paikhat pina ba khanki point sing asigi manungda cabinet secretary gi thakta high power special task force ama semduna thani gi manungda health emergency gi mari lena ba sing access tawina ba staction ki Loinana President Rulaiba Manipura Haking and Satun Yingsin Binabasu, President Draupadi Murmu gi puning singsinki. Stiroladu Manipura Taurakli Ira Sinamara Moiraga, Sterasiki district Taradaki Lanzena Bami sing Tuan relief camp Saniga Yanki Humdo the Sons of Loduna lady. Relief camp the Sons of Loduna lady Bami singing Manung the Mio Samagani Fugani toy, relief camp the Lakitri, Mio lising Taruki Matata Asopanang Wayak Hens Pali Amaromdana. Panam Paukse editorial Mam Thamsari, Sairak Piduna Yadi Kansi, Manipurgi Yellow Missing Marupana Mutana Honarambegi, Aron Balalong Kayamuk Saini Fugi Mamangli Satarambegi Assembly Wadi Wakong, Siesanga Konana, Tenarapu Yabi Otopola Kadari, Habi Taza Pagum Tarkli, Maroina Manipurana Kundara Purukang Lukaragi Lady Haibami Karana, Mangzong Tauranka. Ya laga lamda masuk yellow mission gi matakta makoina asing bu yellow mi oi ya na bigi aran ma puari kiam isin bigi matakta Manipur gi tunga singya tam ya ki khul ploina state asigi singi mafam kya da nauna khul kayam tasilaga han leramba yellow proof singi lam lakshin na tharang torak sing kanano habisi nauna khudarak liba kuki singni habisi ngasi gi lamda masigi miyamna ikhang na khangna duna leirabane Nakala marom na ngasigi India lenga ki maru oiba thawpudun state asigi hoina thawdang lauduna laidiba governor AK Balana lamda masida akan matawuda aran matawuda haleng da minam mangangba furukang lup adu kanano khangna state asida tungkoina kuina ing tappa purakna basin bigi asabu thawdang laubuda Manipur da hoki pesai kharagi mamangni koki aran ma thawongna Manipur ing tappa thugairak pasing punamak makhatana amuhana sa tharaktana ba governor gi puning singsilapagi wapum kayamuk lamda masigi maikai kyadagi furukang lup kyana phungdok narakli basida governor na hiram masida ahen mamiyeng sanganingi Maramni hauki besai kiagi mamangdagi haibadi kumza English nga magasamapan ko humdragani thurit fokiba Manipur Legislative Assembly Hill Areas Committee rule gi tax semdok lamba thengnarakpagi paukta narakpagi loinana gwaltabi khulbu gwaltabi ko kibele saina onthok lambagi sie sang thengnarakliba kaya sima state asigi demography da asabu singnarakpi khudam oibadana tana Manipur da ningsing ba thokraba matamdagi yelhomi oina lairaklaba singmi tamising bulan uhonana buhonarakpa mangjongna silakpa hoba lalong ngasigi lamda masigi yellow proof singi lammunabagi thawrang oirakpana maram oiraga ngasigi India lengana Manipur gi ngasigi yellow proof singi asengbo official oiba record ki warol sing khudima logi matung ina tabiraga lamda masida mahuksagi oiba phibam da hanjilaknaba silhaningi amaramda state asida hana khunda laita aduna yellow proof oina laireklaba singa masum tamda lairiba singi khul singi masinga amadi maming Asi English nga magasamapan ko humfugi land record ta yawba ngak oibaga loinana nauna khul maming thuan bigi thawong tawdrabasu nauna refugee oina lakpa kukising gidi English nga magasamapan ko humfugi land record ta yawdaba anobu khul kyam logi wangwada masing khangdane hengalak liba sima kumza English nga magasamapan ko humdragani thuri thokiba Manipur Legislative Assembly Hill Areas Committee
rule huralana da sendokpa asigi mafamdani haina lamdam asigi yellow fruitsingna singnarakpagi paw kaya maike kyadigi langnari maramaduna hana khanglamdrabas haujikti aranba tawsing kanano khangdolaga logi matungina lainga ki mari lena ba loisangna aranba tawu yadi khangan bagaloina lamen tu henba sing serakpisi adu oirabadi manipur mahoksagi punsida hanjelakpara khumang chokshilakani khalli hainasu panam pauksigi editorial मैम ना मखाता स्पेशल कंटेंट में मैम ना थमजरे दुगो टेंडर ना सुमना मैम ना थमजगे हाउस कोई नदी मैम पाउ सिसु मतान से सिंजरगे मस मखाता बा नो अपडेट मैम पुन ngai mina sena channel sigi mekedi gi म्यांगे फम दा मखाता ना थमजरी